Thoubal District ki Khongjom Salt Village da Leiba Cbse New Delhi da affiliate Touba Slopeland Group of Institution ki makhada Leiba Slopeland Public School linkhalakpagi chahi kunmari mapung farakpagi mapok kumon thoram amadi school asi thadokuna chatkhragadaba chatliba chahi lisingani kungataruk ki examination da saru yagadaba mahiroi singbu farewell pibagi thoram mahiroi singna pangthokpa culture gi oiba makhal mathil kaya gi thoram kaya ga loinana ngasi school asigi amphitheater da pangthokre Slopeland Public School Trust na senduna pangthokiba kungamari shuba mapok kumon amadi mahiroi sing farewell pibagi thoram aduda Slopeland Public School Trust ki founder chairman nahakpam babulin maitai tekcham gram panchayat ki administrative committee ki chairman langpuk lakpam davianti amasung Slopeland Public School ki principal nahakpam chinglemba maitai na athoiba mithung sing oina saruk yakhi Ngasigi thoram adu ki saruk ama oina Best Students of the Year Boys Girls, Best Innovator Award, Best Games and Sports Award of the Year, Most Well Disciplined Student of the Year, Best Boarder of the Year Boys Girls, Academic Achiever of the Year, Quiz Champion of the Year, Master Arts and Craft Students of the Year, Cultural Star Dance of the Year, Best Performing Students of Agri and Eco Green Club, Most Emerging Students of the Year Boys and Girls, Best Communication, Best Attendance of School Boarding Amadi Overall Champion House of the Year ki Manasing Medal Amadi Citation Sing Yentoktuna Pukning Thawatki. School asidagi haukiba masagi masak thokpa sinfam amamam tawkraba mahiroi singi parents, guardians sing dasu school gi maikaidagi lengyang kudol tamduna ikai khundabasu utki. Thauramatuda mahiroi singna tongan-tonganba furup singi cultural gi oiba jagoi isai sing utuna miyangi pukning chingsinki amadi mahiroi singna puthokpa science model sing amasung arts amasung craft ki puthok singsu miyamda utki. Slopeland School 2002 da linkhalakpani. 2013 na BEd college linkhalakpani. Slopeland Global Institution je postgraduate institution mo rin MAd tamam lai hai tar. Master of Education tamam lai maramaduna. Asumba Slopeland asina manipur da ngasi boda akoina piriba samaj da piriba contribution karino akoina karino haina kari wagida game sum kari to wagida have sing kogi kan wakhal se khaliba process ne so far ngasi boda kana sabala so far koi 10,000 student मतलब सही कुंगमरी सुरपस का सातवें सिंह तारा मतलब भोग रहे अदु मतलब manipur पुंबगी वेना Cbse topper class 12 topper class 10 topper क्या भोग रहे अदु लोरे ना BEd college ना manipur university topper 3-4 times से कोई भोग रहे मशीन कोई ना समाज द पीबो में ना अच्छे विषय मशीन का तंत्र certificate of merit certificate of marks तना competition तना sem apambadi mirol sigi human resource tami ba mirol sing sing akogi associate toriba angang oyu hal loyu college oyu school oyu master p diba leiri ba masi karma wakal gi techniques secret tambi tapiraga bakoi bo ekoina samaj gi mirol sigi community sigi masidi yamna ina kunba yamna kunba di yamna nungai jaba awar palai taba mama ma oire haina mana yam ma pita na haina madu macha semba pugi macha na achobor pugi chokchuk chaba nungai bizu mem ai di san mem di am pige di mana class 4 5 tagi bafan sang mana school logi matam doctor kaya engineer kaya aerospace kaya civil service bisa kaya Slopeland putuk mangi bisa aku yang cukup sabari maramaduna lamnam somda leriba school tobi diba education institution tobi diba ka aku ke pulis sabnera am su stakeholder sabnera manipur samaj am su aku